Loktak Development Authority LDA के चेयरमैन श्री मोइरांगथेम असनी कुमार सिंह बु आकाशवाणी इम्फाल के स्टूडियो दा तरामना उकचेरी मैम तरामना खुरमचेरी चेयरमैन असी एनवायरनमेंटलिस्ट अमा ओइना लोकताक पाट अमदी संगाई बु कन्नब होटनबदा अचौबा थौदांग लौबिरिबा मणिपुर सरकार की मखादा 1954 दा लोकताक पाट कन्नब सेमखिबा स्टेट लेवल एनवायरनमेंटल कमिटी की एक्सपर्ट ओइबिरंबा लोइना भारत सरकार की मिनिस्ट्री ऑफ एनवायरनमेंट फॉरेस्ट एंड क्लाइमेट चेंज की नेशनल एनवायरनमेंट पॉलिसी रीड्राफ्टिंग कमिटी की ख्वाइदगी नौबा मेंबर अमसु ओइबिरंबा हौजिकना लोकताक डेवलपमेंट अथॉरिटी की चेयरमैन ओइने लेबिरिबा सरना लोकताक पाट अखोइगी खुनाइसिगी ओइनदी सक्येंग मिंगसेलनी हाइना सैथानरिबा पुवारीगा सागोनरबा पाट असिगी महौसागी सक्तम कायहंदना थमनबा होटनबदा अचौबा थौदांग लौबिरिबा चेयरमैनगा आकाशवाणी इम्फालगा उनबगी तंजा अमा फंगजबा यामना नुंगाइबा फोंदोकचरी अहानबदा चेयरमैनदगी खंगजनिंगबसे मणिपुरगी ख्वाइदगी मरु ओइरिबा लोकताक पाट असिबु कन्नबा ngak senaba leiriba Loktak Development Authority LDA gi maruiba mandate si karini haina thambigani amngai uma ahanbada manipur miyambu anubu sahina lakpa aseda ingtapa santi leba maratapa leba amma purak oresno haidana ya paujel pijari manipur miyamda kaspani falgi kuthangda yamna phajo wahangni LDA gi mandate si aina khitang haijarabada maroina Loktak si manipur gi civilization gi kerala mani nauksumni aina hainaribani manipur civilization gi adu luna Loktak asigi magi value magi traditional historical cultural value yamnu wangna leiba adu economic value si yamnu wangna leiba adu partner khangni aduga miyo lising kaya magi livelihood hingnabagi jibika dum saidang phom oriba partner khangni adu haiba partner si kannanaba likhatkiba Loktak Development Authority 1987 likhatkibani hariba LD Loktak Development Authority gi maroiba main oba magi mandate haiba taragadi Loktak asibu kanjab toba aduga hanagi film da hanjalan ba restore toba aduga masibu sangot sagat ba develop toba sina maroi bani aduga part asida phangi ba magi bioresourcing adu biodiversity purum sing asi ekhoi ngasi gi amadi tungi mirol gi damakta masibu yokhat ba ngakhen ro thamba sina maroi ba mandate ni aduga Loktak Development Authority asi bharat ki manungda khwaidigi lira ba adumba part kanana ba leiba adumba lake management organization amakhangni aduga Loktak Development Authority asi Bharat Sarkar ki Ministry of Environment Forest Climate Change aduga Manipur Sarkar ki Environment Forest amsung Climate Change hariba ministry anising makada koi function tawi pathok tawi aduga ngasidi Loktak Development Authority si Bharat lariba pat kanaba leiba adumba agency sing ngak senaba leiba agency sing manungda yan maru oiba adumba amna professional oiba lake management organization ama oina ngasi leire aduna Loktak Development Authority si ngasidi yamna advance oiba well equipped adumba mechanical gi adumba machinery sing aduga scientific equipment mayam ama koi phajana leire Loktak siga kanba marilena board amadi land amasung akoi water akoi kangphal amasung ising sin biya leire mathangda chairman dagi khangjaningbase Loktak pat se pat asigi maruoiba magi magun significance haija batare sigi matang da su khar haibiu aduna masi aina ngasi Loktak pat ki significance magi masek mangan magun se ne sei thabada pung kya ama sangna ina sei tharaga su loiba nai roi masubut yam gri huge ni aduna Loktak pat si maruina Manipur je Loktak pat se leitragadi Manipur su leiro habsam haijaning sumut maru oikhre hoi aduna mana piri magi water resource masagi miyogi thakna sanaba amadi low ising ithei lokhong amadi hydroelectric sungba sena singba da mayam piri magi Loktak ta phangi ising ase koi khwaidi sobo water bodies oidibin Loktak se aduga Loktak se da phangiba aquatic plants vegetables sabya pambi mana masing mayam phangi to nga gi pothok mana kana phangba nga makhal mayam magi adumba lepham oiba adum part na makhani aduga khwaidi maruina magi cultural significance am leiba Loktak se ga Manipur gi lairiba culture yam madle na tanna thana ba yadaba mari leina ba tum partner ma khakni kasi Manipur na culture da kala sanskrit power se Loktak pat leiran ba ki samaru maram ma khakni na haijening hoi aduga amu kwai maru na Loktak pat se da koi miyo ba kya gi saidang pham oi ba tum livelihood pi ba tum partner ma khakni miyo lising kaya magi hingnana ba gi directly indirectly Loktak pat se magi lifeline na se piri bani aduga Loktak ta mu kwai han significant oi ba most significant amaga amu haibjata point ama haijaba taragadi koi Loktak si floating lake hanu sukhangni Loktak pat leiba khoi atawba floating national park pithib dam hakta ngaraba dumba Kaibulong national park sangai heba sa asig lebam oriba sangai heba sing saji makhala sesu only Loktak pat ta leiba Kaibulong national park natan atai mafam da ani suna phangda dum ama oiba mas yamna unique oiba adumba pot ama khangni masi Loktak ta phangi adugi mathakta muk akoi Loktak asi tangla ba
ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯃꯤꯡ ꯂꯩꯔꯕ ꯁꯥ ꯎꯆꯦꯛ ꯀꯌꯥ ꯃꯔꯨꯑꯣꯏꯅ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯒꯤ ꯑꯗꯨꯝꯕ ꯃꯥꯒꯤ ꯃꯌꯨꯝꯁꯨ ꯑꯣꯏꯔꯤꯕ ꯃꯥꯏꯒ꯭ꯔꯦꯇꯔꯤ ꯕꯥꯔꯗ ꯃꯌꯥꯝ ꯑꯃꯁꯨ ꯂꯣꯛꯇꯥꯛꯁꯤꯗ ꯑꯣꯏꯕ ꯑꯗꯨꯅ ꯇꯥꯡꯒꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯩꯅ ꯑꯦꯜꯗꯒꯤ ꯆꯤꯌꯔꯃꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯌꯥꯝ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯃꯍꯨꯠ ꯁꯤꯟꯖꯔꯀꯥꯟꯗ ꯃꯤꯇꯤꯡ ꯑꯃ 2022ꯗ ꯑꯩ ꯌꯥꯎꯖꯔꯨꯏ ꯗꯦꯜꯂꯤꯗ ꯃꯤꯅꯤꯁꯇꯔ ꯏꯟꯚꯥꯏꯔꯟꯃꯦꯟ ꯐꯣꯔꯦꯁ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯊꯧꯕꯨꯔ ꯁꯤꯟꯕ ꯑꯗꯨꯗ ꯑꯩꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯀꯦꯅꯣꯠ ꯁꯔꯚꯥꯏꯚ ꯋꯤꯊꯥꯎꯠ ꯂꯣꯛꯇꯥꯛ ꯂꯦꯛ but can survive without Loktak Hydro Project. Haidi Manipurna Loktak yaudna hingbangamoi adu Loktak Hydro Project yaudu hingbangamni ba aina haiki. Chairman na su thambikre Loktak Pat ki maru oiba akoigi culture ga mari leinaba aduga livelihood ta piriba magi maru oiba significance me ama haibigre aina khangjening ba se makha tarakpada Loktak Pat se kannaba aduga magi mahausa gi leizaram liba saktam se kaidana ba hotnabada thengnariba khudong chadaba samasya sing adugi matang da su khara khangjening mana hangiba question si yamna maru oiba question ni ai pakhum pijage Loktak Pat si kannab honabada akoina thengnariba samasya si kwaidi maru na koi pollution makhan jam jame koi urban waste human waste adagi plastic adagi kwaidi maru Loktak ki akoibida leiriba koi gi lau uba mafam sing de putharakpa chemicals fertilizers insecticide pesticide ki mahi mana isum ayamama ani subada encouragement lam khopsalakpa sobu samasya sobamani ahum subada Loktak Hydro Project ki impact machine Loktak ki ecology da amal socio economic life ta tholiba changes ahongba afabada nataba sing problem ayamama amari suba point da biotic pressure koigi mi singesina Loktak par chaidang wi sangsi am henba do nga overfishing toba si amari subani manga su da koi siltation koi Loktak se da chen thariba turen inam lana khong punna kuntha ga taruk lerami ado hojiti masi kunmapan gumba ngare including koi Nambol river Moirang river yauna masi hariba turen singam sunga so system mayam ma Loktak da chensal leiba turen idam la khong singesina puthariba soil mayam ma ko aduga khwadi maron aruba point da koi lack of long term comprehensive and holistic policy amna tung koiba asan ma miyenga lona chungba long term gi ma policy ma gi makha da Loktak si kanana ba mangun sangkhilam da ba si soba problem samaisya ni sing batang da ina khitang haijening bada koi pollution sima kamai to na Loktak ecology ka helage biodiversity kam effect to ge koi pollutant ma yam sina sangkhel ka nutrient ola kan oxygen se dissolve to bada masina koi gi reduce to web aduna ising da leiriba pambi mana masing nga hing so effect ma piyeba sigi adu sima su leire adu ko khwaidagi danger se khudong thina obse masigi pollutant ma yam sina eutrophication haidi koi nutrient ma yam thola kan masina phum olna ba choba koi gi napi tharo ma se phathau punjala kan da masina kai do ge phum jam thuna within short period of time da phum jama sa pok thorok pa sin marmo kan Loktak ki magi water body ising le ge do jaga sing phum moina loina leisalak pa sandorok pa siga so problem ma lei adugi mathak tam kwaidi maru in Loktak ki maru oiba adugumba resource amore ba fish resource koi gi fish population nga sing ase masida mu yam effect over mas ngal lebada koi masing handana bi maram war pollution maram kan phum jena yam ka hena Loktak ta leisalaga di nga ge pothok ta handarak pa si so problem ni adugi mathak tamu akoi gi agriculture nga sai na haijabato nga sai gi pollution koi agriculture lam lau wayaba lam mayam ama Loktak khongman akoi da manipur bari da leiba phang khoi aya man Loktak to si tharak pang tan ma ising se ada masida puthari ba phattaba fertilizers so chemical fertilizer mayam ama truck lot har haina khangna lau da sai na fertilizer koi manipur ma pa koi pusali ba sing mayam se punamak lau da loi sin narim hari ba sing se lau da sin narim matung da mahi ola kan ising du di kharam na swal so ayam ba loi Loktak to si thara masi so problem adu ma tilak hidak adumba mahi sing adu Loktak ta taslakpa masi yamna sathi ba adumba problem ma khane khone thengnari ba masina koi phumdi khone ga lokthoi lokthok ta ba yada ba koi wat phating da honorable chief minister gi miyeng makha da phum se koina kanna seng bo honari se sengna sum phum se koina loiba nai dri se masi so umram ma khangni adno honorable seng yamna fast sighted vision ma gi makha da maruena turen sing ase ngasai na hajaba turen kun ma pano gi leiriba hingiba turen adoge streams Loktak ta chen dhari mayam se treatment tawna ba turen sing se maruena Nambol river gi puthari phattama Greater Imphal gi area di thadari ba phattaba magi urban waste mayam human waste mayam non degradable item plastic sing mayam se masi thingna ba part yoding thingna ba honorable sing gi makha da ko Nambol river treatment plan hoji lore commission taw crore cham tara hena thada dana honorable simna personally supervise ro kan masi hoji hairang goi thong area saba lore ado Nambol turen gi su Moirang turen gi su hoji project hoji pipeline de lei
river treatment plant se torokanda afaba ising loktak ta chen dhanabagi adum pandang makha ko honabani aduga muk illegal fish farming tawba adu agriculture land makal makha ge human settlement tokselba parsi 2006 ta loktak port ek aidna ma manipur assembly da pass tor matungda loktak ki area si 230 square kilometer na haina koi notify tawre adu 230 square kilometer ki manung se sanghela kanda makal makha kya encroachment tokselak pasim so challenge jamani aduna मसीजो कोई ऑनरेबल सीएम की मियंग मखादा याम कन्ना कोई येंगी इभालु तौरी कोंथांग कयामस लोखले लोकता की बाउंड्री से कोई तंगदांगबर बाउंड्री अमा फजन नखै छंग याथो थमना बायदना कैबिनेट सब कमिटी सेमना पीएचडी मिनिस्टर सेगी नौसिरी लसंगम सुसिनरन चेयरमैन ऑफ अटोप कैबिनेट मिनिस्टर अनि यावबा इसा मेंबर यावबसे कोई मीटिंग क्यारक फमदन ऑनरेबल सीएम के लेवल कोई मीटिंग बो पांगथोकना कन्ना होनरी सिमसो सोबो चैलेंज मनी होजि फावदमसे स्टिल challenges face tawri simasu khoi melandam si mari na se order department sing miyang ga loina na loktak pa da si amutang masi simina si yathong na khoi kan na honari honorable sing miyang makha duga makha ta jarak pada chairman degi khangjening base hojiki oiriba phibam sida loktak pat aduga maga sagona raga chatliba associated pat sing kannaba मखोगी महौसागी लेजरमलिबा सक्तम कायहंदना थमनबा होटनबदा मणिपुर सरकारना पाइखत पिरिबा पाइखत कदबा थबक थौरमसिंग मरुइना लोकताक डेवलपमेंट अथॉरिटीना लौबिरिबा थौदांसिंगी मतांगदा खरगा कुपना थंबियो यम फजै मागी वंगसे द लोकताक डेवलपमेंट अथॉरिटी अना कोइ मरिलेन बस्ते ओला डिपार्टमेंट aduga maruina minister environment forest climate change government of india koi khusam narakanda asan ma meng amaga loina na loktak ki problem issue ko ayam identify tawre high level expert advisory committee IIT Kanpur ke professors aduga top subject expert mayam ama barki tong tom pham dagi yauba wasuk maming naiba mayam ama patpu kannabing maram da khanga ba experience le mayam yor kana koi sengre 2022 gi May tha da koi sembani sai ama khare han sangna thigala matungda madugi findings leihre finding adugi report adusu manipur government chief secretary yauna isama gana koi madu accept togna koi phongre hariba asing matungna koi issues aduga problems identify aduga way forward kamai to namasi problem da identify tawre issue identify da madu kamai to resolve to de kamai solve to de maruiba yam critical point masi jo koi yaure hariba report to da masi first time ne koi lokta kannabagi maruiba khongthang amani ahan bani masi yaure jam sangre masi matang na hargadi pungani hungang su loiroi adu kitang point kitang ena panjening bada maru loktak si koi asain su haijabado masi kandaba soya daba koi khunai sigi koi tanna thana ba yadra mari lena ba adu yam maruiba adu ngasi koi global koi climate change ge dung train ma laiba climate mitigation ge lagbe se tu amaruiba loktan loru thok manipur climate se koi gajam pleasant oiba manipur se switzerland india ga haram se hoi se climate am phaba koi pleasant oiba climate lebe se maram oira se loktan na ma se da loriba role sam saw manipur gi magi ecological balance maintain tor thambada climatic condition maintain tor thambada amaruiba aduna loktak si no no magi problem am lere adubu hariba leba problem me am se koi solve to du yade aduna loktak si koi na kanana ba Manipur government gi miyeng makada bar sarkar miyeng makada short term long term akhoi maru koi khaidokna koi approach ke ama tori maron ecological approach adu community participation singma mayam so koi honari aduga maruena siltation si so problem amani haidi loktak ta turen sing se puthari ba phata mayam sing se sum tungchalaga lerak panina akhoi mamange de koi loktak haidal project si lingkhatringai da ithai bare sajandringai da di siltation mayam se so singi sian sian tharamba aduga loktak ta leiba ahen ba wheat grass aduga biomass phum napi tharom oina mu koi khodak turen gi khonungda ungamel torngi khonungda manipur river da chendra kanda masi chinnu river da chendra kimne samudra tan sen gi bane adu da mu nga singa singna mu akhugi senkhalakpa aduga nga gi nga makhal kaya ma sida leram indigenous face pulamna yankhai gi mari mu leram masi hojik kun hena mut khar bane sing mayam lebe se masi yengkanda manipur government masi akhoi fishery gi sector se su khoi promote tongna ba develop tongna ba kan honorable cm no honari akhoi loktak development authority ga koi LD ga amutuga fishery department ga su khusam naraga koi makal makha gi intervention ke ama koi honari adu mathakta mu loktak part ki koi besida lairiba khunda leitariba khun mayam asig soi khusam naraga maru oiba akoi gi political leaders public leaders aduga local volunteer organizations mayam asig khusam narakanda akoi loktak sida karm makhal gi akoi develop toroga initiative lokalak na phagada ge habna sing mayam su adugi miyeng makha da koi sangjali aduga fishery sector jamaru bani fishery resource ko henkana na ba ngagi photo henkana na anga po phangna koi miyeng thamdra honorable
Chief Minister masamangna koi state fishery welfare koi fishermen welfare policy semna honari adu mathakta amuk koi Bharat Sarkar na pirakpa koi Ministry of Agriculture Department of Fishery na pirakpa koi scheme mayam ama koi yam fishery department na koi yam phajana masi asarma miyeng wi makhada yamna transparent lena honorable sing miyeng makhada kanna ngami patmi myang khusamnaragasu koi hundreds of crore koi thadadana honari Loktak livelihood mission sing basu tawdana honari basu elden su mateng pangya koi pangi water body sing se koi na season ba haitara koi adun why use to ba adu Loktak ki phum sing asu koi na utilize to kanda masi wise use ha batare masi koi akhang ngai tanara kan mapan gi koi laboratory ga thar kanda phum sina kari onthok ba yage gas koi onthok yenge mase koi ethanol oil na singba biofuel sungba yai aduga mathi duna mu koi biofertilizer sungba yai mase koi plan koi tawre mase koi hana large scale na tabada koi small scale da koi factory masama koi linkhat le machinery lo na install to bol ore ne tengongda koi am thuna kan mission tawragani kamana mase da phum singa se mase koi na lawra kan lokhlaga patagi koi elena machine na sengmana taba community bo yohla kan phum se senga kan collection taroga phum se koi community sengla mo gi semilon da phagatpa Loktak ta ngasai biotic pressure nga pha leram bodo nga phanda ba yana ba ge policy me am koi tawri aduga ecotourism na singba koi promote tona ba honorable CM na kan honari koi ecotourism se Loktak si ecotourism gi amaru ba adumba mafam saba jaga ma khangni adana mase de su koi kan honari aduna siltation thingnana ba koi dredging tona ba kan honari aduga ato makhal kaya gi even ithai bere si Loktak Hydel project ai samang chairman amoina honorable CM ga koi tanra kanda mase prime minister office ki levenda minister of power aduga Ministry of Jal Sector, Ministry of Water Resources, Central Water Commission, adu Ministry of Environment Forest kan koi haidana Loktak Hydel project amatu ithai beres na maram warga Loktak ki ecological da imbalance thole magi socio economic cultural lati am son effect tore mase sai kontra ni fu laung le mase am address over karo hedra I samona kan ai pukhat padagi hojik Minister of Environment Forest ki level na meeting tawkhre atu mari government su mari Sarkar har kumitung na honorable CM ki level na meeting ani hum lok pangthok na masi am thun address tawna ba Loktak Hydel project si koi laibaga laitabaga se kana na kanai Loktak Hydel project laibasena laihiba chai kontra last 40 years da Loktak ki ecological imbalance kam thole adu Loktak ta socio economic cultural life kam effect tawre ha ga se scientifically officially se proof tawna na ba socio ecological impact assessment environmental impact assessment tawna ba koi mase kongthang lokali hoji mase thu na mase yarkani ha ba thajabale Sir na hojik haibi kibadugi makha tabada makha tana khangjaning base kogi Loktak pat ka chatminari ba associated pat sagonari ba pat sing sar na panbi ki ba khara su yaugre pat sing asigi da makta akhanna ba kari thabak thoram sing paikhat pige haibagi thorang lei bi bage haibadu khangjaning ma yamna marui ba question ni adusu Loktak pat si koi Loktak pat ka tang khaidok ba yaroi Manipur bari da leba part sing ase loin associated oiba mari interrelated oiba part khar lei Loktak ka sagon na ba tanna thana ba yadra ba mari leina ba part haiba taraga di koi pumlen part khoidum part lokshi part eco part kharung part se passing asini hariba passing ase su Manipur Sarkar na Loktak part ka hariba passing asiga leinari ba mari ase recognize ona masak khangbi dana 2018 da Loktak Development Authority da masigi koi interest over masi daita sinaba passing asi kan gadabuni haidra notification thokna leigre adu makha tarak pada passing asi kan basu arai banate ngasai Loktak kan bada thenari ba samisa province chamana na hariba passing mayam sului thengnai adu leibak thibadi pulen patta di amthin film sokselakpa lokshi pate am loina loisalakpa ki film da leire aduna sami manu 70-80% se film sokselakpa sem eco parsu adu kharung pasu sokselakpa aduna masi mayam se koi isamak en chairman ame orakpadi koi isamak kar ai field visit tawre lamngi mari ne honorable minister honorable MLA singa koi chamin nei adu lamnam dugi koi volunteer organization sing passing su kaning ba par koi be tare ba praja singa khusam nadana koi kyama yengminare honorable chief minister masamaksu pumlen pata 2023 gi adumba February tha da chatna koi yengure adu masisu angasagi long term plan Loktak ki ecological restoration tawna ba livelihood improve tawna ba
ecotourism promote tꯧna tor integrated management plan adu atop other sources akoi action adetek laro kanda sahi yankhai chama sana ba shamgot pasida loktak pat shamgot pa loina passing asu koi shamgot ba tori at the same time akoi project asoba long term project ngai ba asigi tanja sida su honorable cm da koi request ro kanda koi manipur government gi makhada amadi management forest gi makhada koi short term haiba tare koi khudakta tawya ba thab khar su koi tawna ba kanna parsu tori maroina koi phumdi ado wheat grass sing bas sengdokpa prajaga loina sengdokna ba koi honari ado moi stream sing ado khitang sengdok khotoktana tawraga at least part ki phum hen soction khidana ba koi honari ado awareness campaign sing bas koi tawdana kan honari sini hauji ko ina thamjaning bas Sarna mathakta haibi khiba Loktak pat kannaba paikhat piriba thaurang sing asigi mathakta koina pat sigi mahausa gi leijaram liba saktam su kaihandana thambaga loina na kari karamba matamga chuna ba maongda anauba thauchil thaurang paikhatlagadi henna pat sigi masek mangal thokhanba ngamgadage aduga masina khunai sida kari kanaba pigadage haibagi matangda su khara thambiyo Loktak asi koi yengbada pun yamna huba yamna phajaba water body ga sai tun 30 square kilometer maya da chingdum masa mayam su leiba koi Chandra Singh ko Omba Singh ado hongjai ngam Singh ana thang gi Singh mayam ma adagi Karang gi Singh Islands adagi Mukap Manta Islands sinasimba leiba singthi sing leiba sing masi mayam se koi manpu government na kabarun tourism department honorable Singh makha da koi masigi masi yengwa lakpa maruina domestic aduga foreign tourist animakta puning sing henna bai dana koi workwe na singba sarga masi kara koi Chandra dagina chauba sing thanga gi ko awang ba malebado adugi koi karang hoba roadway da sanna ba koi multi crore project tawna honari aduga handak koi dana koi crore yang khayung phu mu warangwana khali exam mate ningjangdre madu koi landscaping se phajana ko improve tawna koi beautification tawna ba thanga ching se semgot sagana bagi pot koi pakhali aduga tamu part asi koi Loktak ke sorom integral part amani the regional water sports complex yadana hojik honorable cm oibel sir and balancing sports minister ngai da yamna asan mi makha da sengot pa horomani adu mase project se hojik incomplete oikere some factor kharadagi adu hojiti mona mi yang chanda union sports minister masamak Loktak pat laktana jengchele honorable cm koi tanra kanda mase world class ki water sports ki center of excellence for water sports ama gi center ma sengkon ba ana haibada yabire minister su masi mogi mari lenaba sport authority of India gi minister of sports ki government of India gi experts sing tharak yang jali loshilakpada akoina media dagi tajabada Loktak patse kannaba magi saktam kahendana thamnabagi damak integrated management plan IMP haiba thaurang ama paikhat kani haina taje sigi matang da su kitang khangjaningi jaba wangni integrated management plan for wise is Loktak like IMP han samiti khangnai masi amna comprehensive oiba holistic oiba approach sama khani masi amna maming leiba Asia gi think tank part sing kanaba leiba visa haina khangnaba Oiland International South Asia na masi LD incorporated kan sembani hariba project report asi akoi manipur government na state cabinet ayaba piramatungda amuk ministry environment forest thare ministry environment forest na masi amuk IIT Rourkee da technically masi viable oibra oidabra jengale amuk moina sahi amui mya sahi muk sangna yenga matung bas technical vetting pirkanda huji ministry environment forest na marili na stakeholder ministry myam jeng tanra kana bas ayaba pirkana yamna significant oiba step mam khani Loktak part amasung masi associate wetlands haibadi Pumland part Khoidum part Kharung part Loksi part singi kanana bhona bada yamna achouba masi step mam khangni maramdi koi hana Loktak development authority na tormasi khoi short term limited oiba matam gi oina toba project to project lo heta loiba continuation leitaba adana maram warkanda Loktak se kannaba honra ko matam dadi hojik problem ayama multiplication of problems ayama ko face over adama masi yaroi adana masi with a long term approach amaga loina sahi yankhai sama sanana ba tumba adugi vision dugi makada Loktak se koina kannaba honra pani masi akoi yamna significant oiba dumba significant oiba step up khani IMP haris integrated management plan se adana mase national wetland policy 2017 da bharat sarkar na phongki ba dumba policy yamna incorporate toba dumba mayam am khangni adana hojik integrated management plan IMP for why jo Loktak le harisi khoi Loktak si karam matau karamna akoi wisely use orkanda
sustain ta honda ge habadune munungai ba itiase masi IIT Roorkee gi subject expert IIT gi expert mayam gi mogi yam evaluate phajana torga mo ne recommendation mayam piraba masi mayam je khoina thaboin othona hona basi modi asobo challenge amani adu masi soina gi ngangani karin masi tawdaba yadabani adana marilina ba stakeholder department sing marilina ba subject expert sing aduga lamdam masi gi miyam maroina Loktak ke khonung khongmanda tar parja mayam se khoi tuna na salakanda si IMP se khoi implement tawna ba khoi honagani IMP ki manung yaru component se yam gore masigi aspect mayam haiba tarako thoram mayam pakhalaga dori maside khoi scientific oiba approach Loktak si scientifically karma being the scientifically kamai to treat tawni adagi ecologically madagi biodiversity masi improve tawna concept tawna ba yauri cultural significance mayam se masi revive tawba Loktak ki oiba culture ga mari lena ba akhoi mamangi pai puri gi yoraba sum singthan ngai oiba yaba adumba culture gi oiba cultural diversity cultural ethos mayam Loktak ka saguna bising gi sum se revive tawba promote tawba yauri IMP gi saru amoina adu da natana akhoi gi socio economic life maruina Loktak ta depend tawriba directly indirectly depend tawriba dwellers of the lake community sing asigi livelihood la se improve tawna ba masi area yauri adu natan ecotourism promote tawna ba yauri adu Loktak ki thengkali ba se siltation number morga Loktak part mong thengkali ba Loktak ta tayo tourism thengkali ma masi desiltation tawna ba akoi masigi yauri masigi aspect yaw tai di Loktak thoga mona ahen ba koi deposit tawsel ki soil ma ma sei kuntran ni phuda phunjalaga lei ma Lokthokna ba sengdokna ba Lokthokna ba pot remove tawna ba yauri dredging tawna ba aduna IMPC aina hygienic bada integrated management plans L ge chairman ama oina aina thajai koi aina khwaide nungai basi integrated management plan se koi community participation haiba participatory approach me yauri ba mandatory oina sine khwai nungai je maramdi ai samak ai politician amo oidringai Loktak development authority chairman oidringai environmentalist amo oina aina thabok tam sang na tawringai da koi community mayam sin loribu role se koi nature bu kan bada environment kan bada forest kan bada wildlife kan bada park kan lori thodang se amaru eba aduna se moi marugi value se amaru eba aduna sigi hasingba project asir integrated management plan se da koi maruena moina khangbi dana haidi community ga park la nimari se agi miyeng de symbiotic haiba tare interdependent eba symbiotic relationship la eba part ka aduga ngami patmi khunai siga aduna masi khangbi ra kana masi compulsory oina moi yahungadabani ga yorpase I feel that aina khali madudi masi soidana maki integrated management plan se success ogini habsa gi thasabane aduna aroba da aina thamjaning basi Loktak development authority gi chairman amana masung masi gi behalf aina hygienic basi honorable prime minister Sri Narendra Modi ji gi miyeng makhada amagi yam asan ba visionary leadership aduga kogi state asigi amna khanba aduga mahuksaagi parthiki khallase kahin ba yade haina chauba khongjang changkhaliba amadi honorable prime minister amadi honorable CM anigi makhada Loktak part Manipur gi saibeta ga samdaga saru amoidana laaba akoigi civilization saru moidana laaba sumba Loktak part iconic of well and nama soina walan bangam gune habsa gi thajabani aduga soina maki masi ecotourism hotspot amsu ohen bangam gani habsa agi thajabani yamna nungai je Loktak part asibu kanna ba hotna bada achauba thodang lobiriba LDA Loktak Development Authority ge chairman Sri Moirangthem Asni Kumar Singh chairman na isagi chillaba matam kaya kaithokpiduna Akashvani Imphal gi studio de lingbirakpa amuka hanna thagachari ai koram jari ma'am